Salam, from Jadi Channel, Bro. Sira ma'am. Ngasi aku Lakipur. Kuman gi Thabal Jongba. Yang balak ko ni. Bro ma'am ju jangan ning balingi. Mai na aku idung sejar lagi lak ko ni. Teng lak ko je pung drama khoi dar. Duty lo sila malak ko ni na. So di jasi mamang da Thabal diga motion mere. Lakipur kuna oke. Kuman gi no. Ini kok, anggam.
इचना मैम थाबल असगी मरक्तना वा खरा थमजरंगे मदुदी थाबल सिनबिरिबा खुनदुगी volunteer singna asi khara yengsin biragadi yam phagada khaliko hoi yengsin de banate ko adu su yamna maru oina yengsin dreba dumaina ui ko haidi thabal chongpham mafam aduda adugi ground adugi manungda khogi miyam ama dum cha duna haidi leptuna thabal thoina jingduna leibasu kaya ama thengna jai ko hoi leptuna thabal haidi chonglakliba adugi marakta changduna chonggibana tuna tongan bori ni ko adudi natana haidi thabal adugi marakta kocha chatpa ma yawba adugi di lambi maraktuga leptuna haidi ga lenga konaduna haidi thabal chongdu jengna leiba kaya thengna jare ko aduda haidi yamna apanba pibadi khoigi thabal chonglakuna lagliba makhoigi leiraklibu ko aduda haidi kaya ayetpa pibra oina ui ko adagi di yengsu kaya fajadaba dumaina ui ko adusu adugi poto haidi volunteer na karigumba ngamdragadi haidi volunteer sidini pani ko hoi khana chena ba yarakoni adu haidi adu natana haidi maira ba bi ma thajallagadi yam phagadra khaliko sigi pot simadi haidi ubuda kaya haidi akhoi video ka panina dum thengna jare ko thengna basida kaya akhoi su awa pi akhoi awa ba nete ko akhoi di dum kaigumba mokhoina leitragadi akhoina dum akhoi ground adugi outside ta leiriba manung dugo kha don leiriba dugi dum video ka pa yaya ko adubu haidi mokhoi haidi singdugi problem na akhoi su dum field dugi manung da haidi ground di manung da changna video ka pe ko pai letana dum ka pani ba akhoi su changning na ka pan te ba haidi akhoi atopusu ka pa majai ko adu su aina ai wakhal le ko haidi leiriba outside ki leiriba akhoi outside na te inside ta akhoi gi manung da leiriba khadon leiriba sambal khadon leiriba adugi manung dei ka pusu jai ba ko khoi su camera adu haidi mayam na khoi chalabani na upai le na khoi su dum ka pe ba si yamna haidi nuai ta nuai na ui ko haidi phajade ba ko adagi di mara amana haidi khoi gi thabal chongba tamna sida khoi gi phajana mi duna chongduna khoi gi laiba chongduna phajana lagliba du da makta kaigumba heiragadi changbiu ko kaigumba heitragadi mini na chongna phajana lagliba du da mutto thugai bi ko dum jeng busu ai kya phajadre ya ko kaigumba heitradi isana kaigumba heitradi ai marak tu ko changbiru no ko atokba line da heitabagi line da dum tamakadaba maning thang da chango ko mai ai chamuk da changdana ai yeng da ai kyam thi ya ko ai ai samaksu kaya heiti ya ko aduna maram mar gai thabal chongba da dum chali ado haidi dum jamna kaya heitabani na heibu marak da changning dia ba heibu marak da changaga haidi aina heitragadi leiriba line duma pura pungkai kai gene ba aduna yare makai asimdi sina myam yaragadi aduna maramuraga dum heitragadi maning thangba dum changbi siba ko haidi marakta ahibi marakta changbi roisi asini ko sina myam adudi thabal jengasi ko
akan tersarai lo ada kesan di dalam banget lagi itu swasta sele apa ini tinggi tadi ada orang dari Indonesia kerjaan itu mereka yang nggak apa lagi aja nggak lagi sih, ada warna, jangan kurang jadi. Wah, umama itu tay, masih di sana dong, besar lagi, orang nunggu saya jangan lagi.